Maheshwar Thongnaujangi Punsinbagi Khongjatki Manung Channa Waithau Hauka Kyamdagi Thobal Khunau Amasung Langdungi Yamlaba Miyamna Maheshwar Thongnaujanbu Taramna Oktuna Pangal Thongna Haukre Leptana Chatharakliba Awareness Campaign Asina Chahi Kaya Namsinduna Thamlamba Aranba Kaya Maheshwarna Mit Mai Panghale Haina Mafam Aduda Tilamba Yamlaba Ima Ibel Singna Apenba Phongdoknaki Chauba constitutional right schedule track is सुविधा से पंगजलगा मकोई ने तमने कुछ तमन बिने वो जिबोगा कुकी bureaucrats officer अदो कुकी की राजनीति वाला सिसी पर उनके सामने भी लास्ट साधारण पर मापाली कुछ भी याद लगा मापाली की उन्नीस से कुछ भी याद लगा साधारण से माने मानना ना पर भी माय बेन सिंगना Posem na lauba higher secondary examination da position holder kaya leptena Puthoktuna laklaba brilliant school da chahi asidagi pre nursery to class 10 fawbugi class hogdok charagani 2024 gi anoba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadauriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsinbirau brilliant school malom tulihal makha contact number 9612171646